Ahanbagi fact ase adom soidana angakpa phawgani. Prithvi asida second amada angang mari ki changda poi. Minute amadana angang chani yankhai mukni. Chahi amada calculate tawduna yenglabadi 130 million haibadi crore 13 oigani. Asibasu yaudaba nate. Bioethics Research Library na thoglakpa announce ki matung inna minute amada mi chamaga kun muksi. World clock population ki matung inna 2022 da lairiba world population ase 7.96 billion ni. 2100 yorokpa matamdadi mi masing ase 11 billion yorokani haina panari. Tokyo City khaktada punna mi 37 million lay. Prithvi sigi oina city asina khwaidagi mi yamna leiba city oi. Delhi da mi 29 million layduna ani suba mafam kali. Ahum subada the capital of China Shanghai da 26 million lay. Yumthong khuding da pets loibagi chang ase New Zealand na atopa laibak singdagi ihen heli. Yumthong chamada humphunipan mukti hui natraga hodong loi masina America fawba yauna atopa laibak singdagi domestic animal bu khwaidagi luna tawi haiba ta'i. World da apunba country masing ase 195 ni. Da haiba wahay asina hoba country anidagi hena laite. Da Bahamas amasong da Gambia hairiba country ani asina ahobada da hapliba ase grammar gi matung ina hapanate. Atopa laibak khudam oina the United States of America the Maldives kumbada da hapliba sidi grammar amasong common pronunciation gi matung ina hapani. Facebook user masing na US, China, amasong Brazil gi apunba mi masing dagi heli. Social media platform ama oiriba Facebook asigi active users 2 billion henalay. Hairiba masing asimakti US, China amasong Brazil lam ahom asida layba apunba mi masing dagi heli. Milestone asigi maramda Facebook ki co-founder amasong CEO oiriba Mark Zuckerberg na post ama thagalakhi. We are making progress, connecting the world, and now let's bring the world closer together. Mana taba ngamdraba mi singi oina sign language lay. Sign language ase country nifu mathoidadi language ase official language oiduna education system da compulsory oihali. Hojiki oina art ta mana sungta ta khitraba mi crore 8 muk lay. India dadi language ase official oidri. Mioi chani khudingi mi amadi Genghis Khan gi e marini. 1162 da poklaga 1226 da sikhiba Mongol Empire ningthou ni Genghis Khan. Mahakna chahi humphumari hinglamba asida mahaki masing thingamdraba macha masu thanami. Mahakna poklamba apunba angang masing ase chapchana khangdrabaso chaurapna pabada lising amaga chamadagina lising ani phawbagi marakta leiramgani. Expert na hairakpagi matung ina ngasi 16 million mukti magi charun surun oiramgani. Khwaidagi forest label lamse Canada na oiri. Lam asi khaktada apunba 396.9 million hectares ti forest ngaktani. National Resource of Canada gi matung inna makhoi khaktagi forest land na apunba planet asigi forest area gi 9% oigani hai. Ngasi so royal family leiba leibak nifu humdoi lei. Thaina science and technology chakhotringai matamda superstition da ka hena thajaringai matamdadi leibak khudingi ningthou panduna leirami. 21st yorokla fawba royal family na leader oiba leibak leirami. Queen Elizabeth II na maram oiraga England da royal family leiri haibadi mayam su loina khangnaba wafamni. Apunba leibak 43 gi manungda royal family gi rule tawba leibak 28 ni. Leibak asigi manungda maming chatpa lam khara hairagadi Japan, Spain, Switzerland, Bhutan, Thailand, Monaco, Sweden amasung Netherlands ni.
Island khwaidagi yamna leiba leibak asi Sweden ni. Planet asida official island punna lak mapan lei. Lak mapalgi manungda Sweden khaktada lak ani hena island lei. Adubu miyoiba singna khundaduna leiba yaba island di masing lising ama muktani. South Sudan hariba leibak asina prithibida khwaidagi anauba country ama oiri. Leibak ayambana yamdrabada chahi chamagi mamangdagi leiraklaba ngaktani. 2011 da Sudan leibaktagi ningtamba phangduna South Sudan na youngest country in the world oiri. Piriba data ase ngasi phawbugi matung inna pisabani. 2018 Winter Olympic da leibak 92 dagi sanaroi kaya saruk yaduna record semki. Chahi mari leiraga pangthokpa Olympic game asida different countries dagi sanaroi kaya laktuna compete tawbagi event ama oiri. 2014 da pangthokiba Winter Olympic Games da leibak 88 dagi athletes 2800 saruk yaduna record semki. Record ase 2018 Winter Olympic na amuk thugaiki. Apunba leibak 92 dagi athletes 2952 saruk yaki. Hojik oiriba 2022 chahi asida apunba mi masing ase 8 billion yaudore. Matam ase maktada prithibigi soil da leiriba kakcheng masing ase chaurapna 10 quadrillion ni. 2014 da pangthokiba BBC da wildlife presenter oina saruk yakiba Chris Beckham gi matung inna apunba kakcheng ase punsinduna weight olabadi apunba taibang migi apunba weight ka managani haiki. Coin ama yonbada khwaidagi yamna sitpase $7 million ni. 1933 da US da double eagle kauba sanana saba coin ama semba hauraki. Coin ase $10 coin ni. Coin ase masing khara saba haurakpaga chatnaba yaroi haina lauthoki. Coin pumba thugaiduna manghanaba haiki. US min workers kharana asigumba coin ase mapan losinduna thamhauki. Chahi kayagi matung coin ase intellects ki makhuta yauraki. 2002 da Sotheby's da auction laubada double eagle coin amada $7 million hena sitki. Masina coin amada khwaidagi paisa yamna sitpa oiri.